Hello mayam, good morning mayam. Ay hojita hawgali ayuki pung 3:30 tare. Do ay hoji brush thi brush seng kana. Do ay na chatro mare na bag taga brush atana thammini abako. Do chatte mem na kharani ka mu lai go na mu hai re do mayam. Aduna hapana sumo thammani brush to ngasi dagidi. Do ay hoji brush sengge ko mayam. ꯏꯁꯥꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯑꯔꯨꯝ ꯍꯧꯔꯤ ꯍꯧꯔꯤ ꯇꯧ ꯂꯩꯔꯝꯃꯦ ꯏꯪꯁꯨ ꯏꯪꯉꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯔꯨꯝ ꯍꯧꯕꯗꯨꯅ ꯇꯧꯋꯤꯔꯗꯤ ꯈꯪꯗꯦꯀꯣ ꯈꯔ ꯏꯪꯉꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥ ꯁꯦꯡ ꯂꯣꯏꯔꯦ ꯏꯁꯤꯡ ꯊꯛꯏꯅꯦꯕꯀꯣ ꯏꯁꯤꯡꯕꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩ ꯍꯥꯏꯕ ꯀꯥꯎꯔꯝꯃꯤ ꯏꯁꯤꯡ ꯄꯤꯕꯒꯤ ꯑꯗꯣ ꯏꯁꯤꯡ ꯌꯥꯎꯔꯝꯗ꯭ꯔꯁꯤꯅ ꯁꯨꯝ ꯊꯛꯑꯅꯤ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯄꯨꯛ ꯊꯟꯅꯕ ꯑꯌꯨꯛꯇ ꯊꯛꯈ꯭ꯔꯗꯤꯅꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯅꯤꯡꯗꯦꯕ ꯕ꯭ꯔꯦꯛꯐꯥꯁ ꯉꯥꯏꯅ ꯑꯩ ꯀꯦꯕ ꯍꯧꯒꯠꯂꯦ ꯂꯣꯏꯁꯟꯕ ꯂꯣꯏꯅ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯤꯅꯅꯦ ꯈꯪꯗꯦ ꯏꯁꯥꯁꯦ ꯏꯇꯟ ꯇꯟꯊꯩ ꯂꯣꯛ ꯊꯨꯡꯒꯤ ꯇꯧꯋꯦ ꯅꯣꯡꯁꯨ ꯆꯨꯔꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯏꯁꯥꯁꯦ ꯃꯨꯟꯊꯔꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯄꯔꯥꯊꯥ ꯂꯩꯔꯦ ꯏꯟꯖꯥꯡ ꯂꯩꯔꯦ ꯁꯤꯅ ꯄꯨꯛ ꯈꯔ ꯊꯜꯂꯅꯦꯕ ꯍꯣꯔꯦꯟꯕꯨ ꯇꯤꯜꯍꯧ ꯆꯥꯁꯤ ꯅꯝꯊꯤꯌꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯁꯥꯡꯍꯜꯂꯔꯣꯏꯒꯦ ꯑꯩ ꯍꯣꯔꯦꯟ ꯂꯟꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯂꯟꯆꯀꯤ ꯂꯥꯛꯄꯅꯤ ꯑꯗꯣ 40 ꯃꯤꯅꯤꯠꯁ ꯄꯤꯌꯦꯕ ꯂꯟꯆꯀꯤꯅꯦꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯟꯆꯀꯤ ꯂꯥꯛꯏꯅꯦꯕꯀꯣ ꯉꯥꯏꯍꯥꯛꯀꯤ ꯄꯣꯊꯥꯔꯒ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯆꯠꯂꯅꯤ ꯁꯤꯒꯩ ꯅꯛꯏ ꯑꯣꯐꯤꯁꯅꯦ ꯁꯤꯒꯩ ꯅꯛꯄ ꯍꯥꯏꯁꯦ ꯈꯣꯡꯅ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯈꯣꯡꯅ ꯆꯠꯂꯗꯤ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯟꯆꯀꯤ ꯑꯣꯔꯗꯔ ꯇꯧꯈꯤꯒꯦ ꯑꯗꯣ ꯂꯩꯔꯒ ꯆꯥꯔꯅꯤ ꯆꯥꯔꯒ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯆꯠꯂꯅꯤ ꯌꯥꯝ ꯂꯥꯞꯇꯦ ꯁꯤꯗꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯣꯔꯗꯔ ꯇꯧꯈꯤꯒꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯟꯆ ꯄꯨꯔꯛꯑꯦ ꯑꯩꯅ ꯃꯤꯛꯁ ꯚꯦꯖ ꯑꯣꯔꯗꯔ ꯇꯧꯈꯤ ꯃꯤꯛꯁ ꯚꯦꯖꯁꯦ ꯍꯥꯎꯋꯦꯕ ꯉꯔꯥꯡ ꯆꯥꯏ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯇꯟ ꯑꯀꯪꯕꯒ ꯍꯤꯟꯖꯥꯡ ꯀꯣꯠꯄꯁꯦ ꯌꯥꯝ ꯍꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤꯀꯣ ꯆꯥꯕ ꯂꯣꯏꯅ ꯑꯃꯨꯛ ꯍꯜꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯑꯩ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯐꯤꯔꯣꯜ ꯁꯨꯗꯣꯛꯅ ꯑꯗꯒꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯑꯗꯒꯤ ꯑꯩ ꯐꯤꯔꯣꯜꯁꯨꯅꯦ ꯈꯔꯅꯤꯒ ꯁꯥꯔꯅ ꯍꯥꯏꯕꯗꯤ ꯈꯔꯅꯤꯒ ꯂꯩꯈꯣ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯎꯄꯨꯗ ꯐꯤꯔꯣꯜ ꯍꯥꯞꯆꯤꯜꯂꯦ ꯈꯔꯅꯤꯒ ꯂꯩꯔꯗꯕꯅꯤꯅ ꯐꯃꯨꯡꯗ ꯁꯨꯝ ꯑꯩꯅ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯃꯅꯨꯡ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯀꯩꯅꯣꯝ ꯆꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯩꯒꯤ ꯑꯣꯐꯔ ꯂꯦꯇꯔ ꯑꯗꯣ ꯉꯁꯤ ꯐꯪꯕꯅꯦꯕꯀꯣ ꯉꯁꯤ ꯑꯍꯥꯟꯕ ꯖꯣꯏꯅꯤꯡ ꯇꯧꯕꯅꯤꯅꯀꯣ ꯉꯁꯤ ꯄꯤꯔꯛꯑꯦ ꯑꯗꯣ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯦ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯋꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯣ ꯃꯁꯥ ꯊꯤꯟꯗꯣꯛꯏꯕ ꯑꯩꯅ ꯀꯩꯅꯣꯗ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯃꯁꯥ ꯊꯤꯟꯗꯣꯛꯏꯕꯗꯣ ꯑꯩꯅ ꯍꯤꯗꯥꯛ ꯆꯥꯔꯅꯤ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯒ ꯍꯤꯗꯥꯛ ꯆꯥꯔꯅꯤ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯐꯔꯛꯑꯅꯤ ꯂꯥꯏꯔꯤꯛꯁꯦ ꯇꯧꯔꯣꯏꯅ ꯈꯟꯕꯅꯦ ꯑꯗꯣ ꯊꯕꯛ ꯇꯧꯔꯒꯁꯨ ꯂꯥꯏꯔꯤꯛ ꯇꯧꯗꯕ ꯌꯥꯔꯝꯗ꯭ꯔꯦ ꯑꯩꯅ ꯈꯜꯂꯤ ꯊꯕꯛ ꯇꯧꯔꯗꯤ ꯂꯥꯏꯔꯤꯛ ꯇꯧꯅꯗ꯭ꯔꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯊꯕꯛ ꯇꯧꯔꯁꯨ ꯂꯥꯏꯔꯤꯛꯁꯦ
ꯇꯧꯅꯔꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯃꯊꯧ ꯇꯥꯔꯝꯃꯦꯕ ꯊꯕꯛ ꯇꯧꯔꯒ ꯂꯥꯏꯔꯤꯛꯇꯒꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛꯇꯤ ꯄꯥꯔꯣꯏ ꯈꯟꯖꯕꯗꯣꯀꯣ ꯊꯕꯛ ꯇꯧꯔꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯝ ꯃꯊꯧ ꯇꯥꯔꯝꯃꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯑꯩ ꯍꯧꯖꯤꯛ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦꯕꯀꯣ ꯄꯨꯡ 8ꯀꯤꯗꯨꯒ ꯄꯤꯔꯛꯎ ꯍꯥꯏꯅꯀꯣ ꯑꯗꯣ ꯖꯤꯔꯥ ꯔꯥꯏꯁꯀ ꯑꯗꯒꯤ ꯇꯟꯒ ꯑꯗꯒꯤ ꯍꯤꯟꯖꯥꯡꯒꯀꯣ ꯑꯗꯣ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯒ ꯂꯥꯏꯔꯤꯛ ꯇꯧꯔꯅꯦꯕꯀꯣ ꯍꯧꯖꯤꯛ ꯈꯔ ꯑꯩ ꯔꯦꯁ ꯇꯧꯈꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯅꯤꯡꯉꯥꯏꯗꯤ ꯀꯔꯤꯝ ꯂꯩꯖꯗꯦ ꯍꯥꯏꯗꯤ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯏ ꯄꯨꯡ 10ꯗ ꯆꯠꯂꯦ ꯑꯗꯒꯤ ꯄꯨꯡ 5:30 6ꯗ ꯍꯜꯂꯛꯑꯦ ꯑꯗꯣ ꯑꯩ ꯉꯁꯤꯁꯦ ꯄꯥꯔꯂꯔꯗꯁꯨ ꯆꯠꯂꯨꯏꯑꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯅꯕ ꯄꯨꯔꯛꯑꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯔꯒꯅꯦ ꯃꯌꯥꯝꯗ ꯀꯩꯅꯣꯝ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯆꯥꯈꯤꯌꯦꯀꯣ ꯑꯗꯨꯗꯤ ꯆꯥ ꯂꯣꯏꯔꯒ ꯑꯩ ꯃꯌꯥꯝꯗ ꯀꯩꯅꯣꯝ ꯍꯥꯏꯔꯝꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯗꯣꯔꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯋꯥ ꯑꯃꯈꯛ ꯍꯥꯏꯒꯦ ꯍꯥꯏꯕꯗꯨꯗꯤꯅꯦꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯦꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯁꯦꯝꯗ꯭ꯔꯥ ꯔꯣꯍꯟ ꯁꯤꯡꯍꯥꯒꯤ ꯃꯁꯛ ꯈꯪꯉꯦꯅꯀꯣ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯏꯑꯕꯅꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯊꯥꯡꯒꯠꯄ ꯂꯣꯏꯕꯒꯤ ꯅꯨꯃꯤꯠ 2 ꯂꯩꯔꯒ ꯔꯣꯍꯟ ꯁꯤꯡꯍꯥꯗꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯦ ꯑꯗꯣ ꯑꯩ ꯅꯝꯕꯔꯁꯦ ꯊꯤꯔꯒ ꯇꯧꯔꯛꯄꯅꯦꯀꯣ ꯃꯥ ꯀꯣꯜ ꯇꯧꯔꯒ ꯃꯥ ꯍꯥꯏꯖꯔꯦꯕ ꯃꯥ ꯂꯥꯜꯂꯦ ꯚꯤꯗꯤꯑꯣꯗꯣ ꯀꯛꯊꯠꯄꯤꯔꯣ ꯍꯥꯏꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧ ꯈꯪꯉꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯣꯜ ꯇꯧꯔꯛꯑꯦ ꯃꯁꯥꯅ ꯂꯥꯜꯂꯦꯅ ꯌꯥꯖꯔꯦ ꯑꯩ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯚꯤꯗꯤꯑꯣꯗꯣ ꯀꯛꯊꯠꯈ꯭ꯔꯣ ꯑꯗꯨ ꯇꯧꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯅꯀꯣ ꯑꯗꯣ ꯃꯥꯒꯤ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯅ ꯊꯤꯔꯁꯨ ꯌꯥꯔꯣꯏꯕ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣꯀꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕꯀꯣ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯥꯏꯅꯤꯡꯉꯦ ꯃꯌꯥꯝꯗꯀꯣ ꯑꯗꯣ ꯑꯩ ꯈꯔ ꯂꯩꯔꯒ ꯁꯨꯝ ꯀꯣꯏꯕ ꯊꯣꯛꯄ ꯇꯧꯔꯛꯀꯅꯦꯕꯀꯣ ꯀꯣꯏꯕ ꯊꯣꯛꯄ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯑꯃ ꯑꯗꯨꯝ ꯂꯩꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯨ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯦꯃꯦꯔꯥꯁꯦ ꯑꯗꯨ ꯑꯣꯏꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯥꯏ ꯕꯥꯏ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ